Maharashtra की Panchavati Nashik Leiba Divisional Sports Complex ta Indian Company Sports Federation na SINDUNA 11 Nationals ICSF Games 2025-2026 ta All Manipur Company Sports Association na Maharashtra FUTSAL Football Team bu goal taruka shinoda MAITHIBA PIDUNA ICSF National Games 2025-2026 ki OINA FUTSAL Football gi winner oiba ngamkhri. Haukiba numita pangthokiba final match aduda first half ta team captain Irengbam Harrison, Kakching Tabam Vikas Sharma, Kangjam Ronaldo goal amamam chanba ngamki loinana second half ta Irengbam Kevinson, Huidrom Jogesh Kumar loinana Tongbram Harrison na goal amamunga amuk chanduna futsal football gi final match ta Manipur na Maharashtra bu goal taruka shinoda MAITHIBA PIDUNA National ICSF Games 2025 amasung 2026 futsal masanagi national champion oiba ngamkibani. Loinana hairiba futsal football gi final match aduda All Manipur Company Sports Association gisu president oina thaupuriba football masana dasu chaurakna chahi humfurongi experience leiraba hojik fawba leptana veteran football player ama oinasu sanariba masagi chahi humdraga mangarum suraba Kangjam Birendra Singhna asigumba futsal football masana da yauduna ICSF ki players mayam ki marakta yaukiba asina Indian Company Sports Federation ICSF Games 2025 amasung 2026 ki ahenba masak amasu oihanba ngamki haina team manager oina saru yariba Dr. Kiran Yendrambam social activist na fongdorakli. India ki tongan state ki lakhiba players kayana Kangjam Birendra Singh na futsal football matches ki manungda fajaraba goal manga taruk save taukibaga aduna Manipur futsal football team bu singthakibagi maram amasu oihanki haina mahakna makha taki. Maharashtra ki futsal football team ki official amadi players singna Kangjam Birendra Singh ki performance bu singtharaduna ngasi Manipur na India ki football history da amadi atopa sports ki hiram kaya da mangjul thana chatpa ngamliba amasung Manipur bu India ki atopa state singna powerhouse of sports in India haina riba asi kakninga yaudraba wafam ama oihalli haina su fongdorakpaga loinana All Manipur Company Sports Association ki maikaidagi harau nungaiba amadi chauthokchai haina su Kiran Yendrambam na All Manipur Company Sports Association gi mahut sinduna fongdorakli. Manipur gi futsal football team na asigumba lemjaningai oiraba game masida winner oirakpa ngamba taragasu irandam Manipur asing asidi awaba kayama mapaldagi changsilakpa chinkuki narco terrorist singna lepa leitana micham miyambu hatpa tukpa yauna awaba kayama yokna haliba asina maram oiraga administrative and constitutional failure oirakpa loidana yellow furup sing asigi lukkiba yaba fibam amada lakpa asigi khaluragadi 11 National ICSF Game 2025-2026 ki futsal football gi winner oiba ngamlagasu final sanariba players sing asina thamoibda nungaitaba kayama fawbana final loba matungda fawba harau tayamba fongdok chaningdaba asi ubada hena thamoi kai haina Indian Company Sports Federation ki Joint Secretary su oiriba loinana National Games asigi su Manipur ki team manager oiriba social activist Dr. Kiran Yendrambam na makhata ki Dr. Kiran Yendrambam social activist na team manager amadi Kangjam Birendra Singh na team coach oiraduna futsal football gi oina miyoi taragadi thuina saba team na hairiba 11 National ICSF Game 2025-2026 asida saruk yakiba Manipur gi team asina tronglawbida haukiba numikki nungalamdaida pikliba angang anigi punsi pikhamnakiba bu nungaiteba fongdokpa oina sanaba haudringaida ngahak tumina leptuna awabasu fongdokhi athuba matamda chenariba khudimak fagatuna logi matung ina choirak pibinabasu mari leinaba khudimak ki puning chingsilakli.